ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯀꯥꯅꯣꯟ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯏꯆꯥ ꯃꯌꯥꯝ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯂꯥꯛꯏꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯝꯄꯨꯔ ꯑꯀꯣꯏꯕ ꯂꯣꯛ ꯀꯣ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯅꯆꯤꯡꯕ ꯀꯣꯜꯂꯤꯕ ꯏꯟꯇꯔ ꯚꯤꯂꯦꯖ ꯀꯣ ꯑꯗꯒꯤ ꯈꯩꯗꯦꯟ ꯐꯥꯕꯤꯕ ꯏꯃꯥ ꯏꯕꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯆꯥꯁꯤꯡ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯕ ꯌꯥꯎꯔꯒ ꯐꯝꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯊꯣꯛꯆꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯀꯤ ꯃꯐꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔꯗ ꯑꯣꯜ ꯏꯟꯗꯤꯌꯥꯗ इंटरनेशनल मफम मयामदा अखोइना ngasi thamjaningibase अखोइना ngasi thamjaningibase मपानदा चटखिबा एमएलए खुदिंगमक हयेंगी मनुंगदा हलकदबनी अदुगा लाक्लिबा तांग 10 की पुंग 3 फावबगी मनुंगदा अनौबा सरकार अमा सेमगदबनी करिगुंबा मखोइना सेमबा ngamdragadi मणिपुर की एमएलए सिंग मणिपुर खुंगुन ताबा यारोय उट कदबनी उट ओनगदबनी होय अदुगा अखोइगी आईपीएस गौरव डोगरा मणिपुर दगी ट्रांसफर तौखिगदबनी एटी की इसा कानून फाकी बसे करिगुंबा कंडीशन अमत याउदना थादोरकदबनी अथुबा मतंदा थादोरकदबनी करिगुंबा मखोइना थादोरक्त्रबा तारगदी मसीगी अफबत दायित्व पुनमक्से अखोइगी मणिपुर पुलिस ना पुगदबनी हाइबसे अखोइगी प्रेस मिटा मणिपुर मियामदा अखोइना खमनजै Kainok thongta apun bagi mara papi ga de kainok thongta awang lekai ki katua krap pullaga akoi gi cha sing aram pai phagi bagi damakta phagi bagi mayok ki damakta akoina tawjaba banni si phagi me matang se governor da kai hai bining governor da haining je akoi athuba matamda magi kaino case amata yaudana athuba matamda thaduk piro haijaning Sobatariba balasi kayo total apun mana sobat sabani masih apa yang hojik leraki isu asum babu nam thaba ara babu sokapa asibu yaning de hai bagi damakta akoi kayo total apun mana akoi India सरकार की मायोक्ता akoi sabdan sabani नाम सरोजिनी आई थांगा गरम दगिनी थांगा पुनबा मैरा पाइबी की को कन्वीनर ओइजे हौजी खंगोंदना ngरang थोकलिबा मरा लेजद्रबा लैकाई अखोइगी मणिपुर प्रजा की दमता थवाई कुबाता हापतुना प्रजा बु अखोइबु कल्लिबा अखोइगी कनामतना कन्बिंगाई लेत्रबा मतमदा इचा सिंचिना थोक्तुना अखोइ प्रजा मियाम बु कन्खिबा इचा सिंचिबु खंगौदबा मरान खर सिजिनदुना फाबसे अखोइ तसेंना थमोइ सिंना याजनिंदे मरमदुना हारिब इचा सिंग असि अथुबा मतमदा कंडीशन अमता याउदना थादोपिरौ करिगुमा थादोपिरक्तबा तारगदी अखोइगी थांगा पुनबगी मैरा पाइबी सिंना लेप लेतना अखोइगी अकनब खोंजंग कया जंगसिन जगनी अदुना इचाजिंग थादोक्रिबा फावबा अखोइगी खोंजंग मखा ताना चथगिगनी हनबा लेजरोय होय थवाई मांगबदु इचाजिंगी नमक्ते अखोइ अकीब अमत लेजदे अदुना मसिगा इरोइनना अइना हाइजनिंगबदी अखोइगी प्रजागी अवाबा खंगदबा मणिपुरदा लेबा एमएलए यांखै अखोइ मणिपुर प्रजा अवाबा खंगदबा अखोइ सिंगासिना अखोइ मयामगी हकसिबु मटपीबा अदुगा कुकीगी लमदना खुलाई पिखत हंदबा मैतैगी अखोइगी इचासिंगुना खुलाई पिखलो हाइदुना खुलाई लोइना च पिखत हनबा अदुगा मिचंग मिखै नाइबा सिगुंबा अखोइगी लैबाकी पीआर ओइरगसु अखोइ लैगाक छछनजे अखोइ असुकी मति पेंजदे मरम अदुना अखोइगी अखोइना पेंद्रबा गवर्नर से अथुबा मतमदा मणिपुर थादुकना हनबिखरो माना अखोइगी अवाबजी खंबिदबा तारगदी अदुना अखोइगी हंदक्तसु मयामना खंबिदबदुनी इसिंग इचाउसिदा प्रजा कयागी थवाई कंदना खौरी यौनबा इसिंग मरक्ता
ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯦꯇꯤꯒꯤ ꯏꯆꯥꯁꯤꯡꯁꯤ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯌꯥꯝ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯣꯏꯒꯦꯔꯥ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯏꯒꯦꯔꯥ ꯏꯆꯥꯁꯤꯡꯁꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯁꯤꯒꯨꯝꯅ ꯃꯣꯏꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯧꯈꯤꯕꯒꯦ ꯃꯌꯥꯝ ꯀꯅꯥꯃꯠꯇꯅ ꯎꯕ ꯐꯪꯕꯤꯔꯝꯃꯣꯏ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯜꯂꯤꯕ ꯏꯆꯥꯁꯤꯡ ꯑꯁꯦ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯎ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯃꯈꯥ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯄ꯭ꯔꯦꯁꯀꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯍꯣꯏ ꯍꯥꯏꯕꯤꯔꯣ ꯑꯩ ꯏꯃꯤꯡ ꯑꯉꯣꯝ ꯄ꯭ꯔꯦꯃꯤꯂꯥ ꯗꯦꯕꯤ ꯅꯔꯥꯌꯟ ꯁꯦꯅꯥ ꯋꯨꯃꯦꯟ ꯗꯤꯕꯦꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯔꯥ ꯄꯥꯏꯕꯤꯒꯤ ꯃꯦꯝꯕꯔ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯨꯡꯕ ꯂꯝꯕꯤꯁꯤꯗ ꯁꯥꯕ ꯅꯨꯡꯁꯥꯁꯤꯗ ꯊꯣꯛꯑꯒ ꯉꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯆꯥ ꯏꯁꯨꯒꯤꯗꯃꯛꯇ ꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯕꯟ ꯁꯧꯒꯠꯆꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯥꯁꯦ ꯐꯥꯕꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗꯨꯃ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕ ꯃꯔꯝꯗꯣ ꯑꯩꯈꯣꯏ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕ ꯉꯁꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯅ ꯍꯥꯟꯅ ꯂꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯅ ꯈꯨꯠꯂꯥꯏ ꯑꯃꯗꯩ ꯈꯔ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯔ ꯇꯧꯔ ꯂꯥꯟ ꯊꯦꯡꯅꯖꯔꯝꯕꯗꯨ ꯄꯤꯌꯥꯔ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯈꯨꯠꯂꯥꯏ ꯊꯤꯡꯒꯠꯄꯤꯔꯣꯅ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯤꯡꯒꯠꯇꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯂꯩꯔꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯉꯥꯏꯔꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯃꯨꯛ ꯇꯧꯕ ꯃꯤ ꯄꯨꯝꯅꯃꯛ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯔꯥꯝꯕꯥꯏꯁꯦ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯏꯝꯐꯥꯜꯒꯤ ꯃꯌꯣꯟꯁꯦ ꯁꯤꯔꯝꯕꯁꯨ ꯌꯥꯏ ꯄꯨꯂꯤꯁ ꯂꯩꯔꯤꯕ ꯃꯌꯥꯝ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯅꯥꯃꯠꯇ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯔꯥꯝꯕꯥꯏ ꯏꯆꯥꯁꯤꯡꯁꯤꯅ ꯊꯣꯛꯑꯒ ꯉꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯀꯟꯕꯤꯗꯅ ꯑꯩꯈꯣꯏꯕꯨ ꯇꯧꯕ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯔꯥꯝꯕꯥꯏꯁꯦ ꯐꯥꯕꯤꯕꯅꯣ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯌꯥꯔꯦ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯗ ꯄꯨꯟꯖꯔꯤꯕꯁꯦ ꯅꯝꯕꯣꯜ ꯑꯦꯔꯤꯌꯥ ꯑꯄꯨꯟꯕꯒꯤ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔ ꯀꯣꯟꯊꯣꯛꯆꯩ ꯀꯦꯟꯗ꯭ꯔ ꯑꯩꯈꯣꯏ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯄꯨꯟꯕ ꯏꯃꯥ ꯏꯕꯦꯜ ꯉꯥꯛꯇꯅꯤ ꯉꯁꯤ ꯄꯨꯜꯂꯤꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯖꯔꯤꯕꯁꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯥ ꯀꯥꯅꯟ ꯐꯥꯈꯤꯕꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯛꯆꯔꯛꯏꯕꯁꯦ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯁꯣꯔꯣꯛꯇ ꯆꯠꯆꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯏꯆꯥꯁꯤꯡꯁꯤꯁꯨ ꯃꯣꯏꯅ ꯅꯣꯡꯃꯩꯗ ꯁꯣꯛꯍꯟꯗꯅ ꯑꯁꯣꯛꯄꯟ ꯃꯌꯥꯝ ꯑꯃ ꯅꯪꯍꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯁꯤꯅ ꯉꯁꯤ ꯂꯦꯞꯄꯤꯕ ꯐꯤꯔꯦꯞꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯉꯔꯥꯡ ꯊꯥꯗꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯔꯥꯝꯕꯥꯏꯒꯤ ꯀꯥꯅꯟꯕꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄꯤꯔꯛꯄ ꯑꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯤꯟꯅꯕꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯏꯆꯥꯁꯤꯡꯁꯤꯗ ꯑꯣꯠꯂꯤ ꯂꯩꯔꯤꯕ ꯄꯤꯌꯥꯔꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯅ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯂꯦꯞꯄꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯤ ꯃꯇꯥꯡꯁꯦ ꯏꯃꯥ ꯑꯔꯥꯝꯕꯥꯏꯒ ꯒꯣꯕꯔꯅꯔꯒ ꯍꯥꯟꯅ ꯌꯥꯅꯈꯤꯕ ꯂꯩꯔꯦ ꯐꯥꯗꯕ ꯈꯣꯠꯇꯕꯅ ꯈꯨꯠꯂꯥꯏ ꯂꯣꯏ ꯊꯤꯡꯒꯠꯈ꯭ꯔꯦꯕꯀꯣ ꯁꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯍꯥꯏꯗꯤ ꯌꯥꯅꯈꯤꯕꯗꯣ ꯂꯣꯏ ꯊꯨꯒꯥꯏꯔꯒ ꯁꯨꯃꯥꯏꯅ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯛꯄꯁꯦ ꯁꯤ ꯃꯇꯥꯡꯗ ꯒꯣꯕꯔꯅꯔꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯣꯏ ꯍꯥꯟꯅ ꯌꯥꯅꯕ ꯑꯃ ꯂꯩꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯨ ꯈꯔ ꯇꯞꯊꯔꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯒꯕꯔꯅꯔꯒ ꯑꯔꯥꯝꯕꯥꯏꯒ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯗꯛꯇꯒꯤ ꯍꯧꯖꯤꯛꯃꯛ ꯆꯠꯅꯍꯜꯂꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯊꯝꯖꯅꯤꯡꯉꯤ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯥ ꯃꯉꯥ ꯐꯥꯈꯤꯕ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆा मङा फागिबा कंडीशन याउदना अरामबागी इसा मङा फागिबा कंडीशन याउदना मपानदा चतखिबा एमएलए खुदिंगमक हयेंगी मनुंगदा हलकदबनी अदुगा तांग 10 गी नुमिदांग वायरंगी पुंग 3 ताबा मतमदा अनौबा पफग्रामेन अमा सेमगदबनी मदुदा करिगुंबा सेमदबा तारगदी लैरिबा एमएलए सिंगी युम ओनगदी लोइनना हौजिक मसोई तादना तोखाइदना लैबगी महुत्ता सुंगसिन बिरगा इरमदम मणिपुर असिदा मैसा इबसे कनगदबनी अदु नतबा तारगदी मणिपुरदा एमएलए खुदिंगमक खुंगुल ताबा यारोय हाइबा मोइरांग लैकाई 38 गी अदुगुंबा इमा इबेल अपुनबा मोइरांग केंद्र माया पाइबी अपुनबा इमालुक माइकैदगी सोशल मीडिया की थोंग थमजरी लोइनना हाइरिबा अनौबा गमेन अमा सेमदबा तारगदी अखोइना ममा सिंगना ngasi ngasi mak iramdam asida lairiba eti gi isa sing phajin gi base
कंडीशन अमत यावदना अथुबा मतमदा थादोरकदबनी थादोरकदबा तारगदी इरमदा मोइरांग असिदा लैरिबा CSO सिंग मैरा पाइबी इमा इबेल ख्वाइ पुनमक पुल्लगा हनबा लैतना खोंजंग चंगसिन गैगनी अदुगा लोइना पुरदा लैरिबा गौरव ड्रगा अमदी IPS असि हम थादोकदबनी लोइना ट्रांसफर तहोनगदबनी मसिदा करिगुम्बा तहोनदबा तारगदी हाइरिबा इमा इबेल पुनमकना लैकाई 36 सिगा लोइना मोइरांगी लैरिबा प्रजा खुदिंगमक लोइना अखम लैतना खोंजंग असि लेप लैतना चंगसिनगी गनी लोइना फागी इसा सिंगसे अथौबा मतमदा कंडीशन यावदना थादोकदने हाइबा वफंसी मीडिया की थोंग थमजरी मणिपुर अनौबा कॉपर गवर्नमेंट अमा मणिपुर